ngasi aikoi na statement tho ibasi aikoi gi family lekhidaba aduga aikoi na ngasi statement tho ibasi aikoi gi ahan boy ramba yai last boy ramba yai aduba nakoi gi area da gi lan thoklaga aikoi gi area da changsin gani haragadi force na nakoi bu khamaga leibedu nakoi gi narai bak phaguni lan lao thengna ge haibne koi as a volunteer nakoi na aikoi gi ichine now ai gi imung ai gi brother singbo togiba phibam toram ibudu mi oibagi lijat sajat natte aikoi na neutral da lerakpasi kyam kuire khang mangam da aikoi tholakpani aduna nakoi na leifam da tumin layo nakoi na kukilen demand tawribudu kadai du noi hoi khangde layo aduda lakhanu khoi gi lamda akhoi gi lamda khong tharakanu nakoi na pami bi mutungina akhoi na response fazana pigani blockade achi howda ngairi tawrakhigani nakoi na pamdagi nakoi na ban blockade tawdi ya aikoi na torakwana nakoi na aikoi gi line aikoi gi border da hendilakni habidudi sokoi oithokloi aikoi gi mi leye aikoi gi volunteer leye nakoi kaugno hendilla agadi nakoi na nasana daita pugudawuni aduga endong sarkar bosu aikoi haininge aikoi gi awabasu khangbiyo sarkar na mohoi gi thabak tawde haiba aikoi hairoi mohoi na tawba yaba thiba yaba umba yaba hulmgani thiramgani adubu ngasi phawba thoiba phagiba mapham aduda changsillaga tawdabida karigino highway da passenger gi gari gumna casper na mi puraga chatlaga leibadu sarkar ama oiragadi ngasai mi haliba khun aduda ningthau aduda khunja aduda changsillaga pharaga statement lagudabuni lawdabida prajabu oina highway da disturb tawba mi puraga chatlaga leiba asi karino aikoi pakhum pami sarkar bu aikoi na hairi sina ngasi phawba tummaga leiba karigino aikoi gi imung aikoi gi family tamthina hatkibadu manipur da hatpa natro manipur da tawba natro lilon wifi si manipur ki map ki mapan da thokhrabro yaningde tumin na leibase aikoi soya yaningde aikoi michamna khongjang changsilla aibisi karigino michamna khutlai paire isi karigino sarkar na khangbigadobuni sarkar na thabak pangthoktaragadi tawbidragadi sarkar su mi hatpaduda involve oibra aikoi gi question ne chi sarkar na su pakhum pibio sida puriba responsible oiriba aikoi gi honorable cm oro honorable home minister oiro mla oiro minister oiro pakhum nakhoi na pigadobani nakhoi bu kanana thagalibano akoi prajana thagatpane
ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯤꯌꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯊꯝꯕꯤꯌꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯊꯥꯒꯠꯄꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯚꯣꯠ ꯄꯤꯔꯒ ꯀꯥꯍꯟꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯥꯋꯔꯗ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯇꯔꯨꯛꯄꯨ ꯇꯝꯊꯤꯅ ꯍꯨꯏ ꯁꯟ ꯉꯥ ꯍꯥꯠꯄꯒꯨꯝꯅ ꯀꯛꯄꯤꯔꯒ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏ ꯂꯧꯊꯣꯛꯇ꯭ꯔꯤ ꯅꯈꯣꯏꯁꯨ ꯈꯪꯂꯒ ꯂꯩ ꯎꯔꯒ ꯂꯩ ꯑꯗꯨ ꯇꯧꯔꯤꯕ ꯈꯨꯟ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯪꯁꯤꯟꯗ꯭ꯔꯒ ꯐꯥꯖꯤꯟꯗ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯐꯥꯕꯅꯣ ꯍꯥꯏꯕ ꯈꯨꯟ ꯃꯦꯞ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯈꯪꯉꯤ ꯑꯦꯗꯤꯁꯅꯦꯜ ꯇꯨ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯃꯈꯣꯡꯒ ꯌꯥꯝꯅ ꯅꯛꯅꯕ ꯈꯨꯟ ꯑꯃꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯀꯜꯄ꯭ꯔꯤꯠ ꯑꯣꯏꯕ ꯃꯤꯗꯨ ꯐꯥꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯠꯂꯤꯕ ꯃꯤꯗꯨ ꯅꯈꯣꯏꯁꯨ ꯏꯟꯚꯣꯜቭ ꯑꯣꯏꯕ꯭ꯔꯥ ꯅꯈꯣꯏꯅ ꯌꯥꯎꯔꯒ ꯏꯔꯥꯡꯁꯤ ꯁꯧꯒꯠꯍꯟꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟꯅꯦ ꯁꯤ ꯁꯔꯀꯥꯔꯗ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯍꯧꯈꯤꯕ ꯂꯩꯇꯦ ꯏꯔꯥꯡ ꯄꯥꯝꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯈꯨꯟꯖꯥꯗ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯆꯣꯡꯊꯣꯛꯄ ꯇꯥꯕꯅꯤ ꯁꯔꯀꯥꯔꯗ ꯂꯤꯗꯔ ꯄꯥꯏꯔꯤꯕ ꯑꯣꯅꯔꯦꯕꯜ CM ꯑꯣꯏꯔꯣ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯣ ꯒꯚꯔꯅꯔ ꯑꯣꯏꯔꯣ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯒꯗꯤ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯣ ꯚꯦꯔꯤ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟ ꯑꯃꯅꯤ ꯈꯨꯝꯕꯤꯌꯣ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯥꯟꯅꯦ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯁꯤꯒꯅꯤ ꯃꯥꯒꯤ ꯃꯤꯁꯨ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯂꯥꯟ ꯍꯧꯗ꯭ꯔꯤꯉꯩꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯤꯆꯝꯕꯨ ꯄ꯭ꯔꯖꯥꯕꯨ ꯅꯈꯣꯏꯒꯤ ꯁꯣꯀꯣꯜ ꯗ ꯔꯤꯐ꯭ꯌꯨꯖꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯅꯈꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯅꯈꯣꯏꯅ ꯈꯪꯉꯤ ꯃꯈꯣꯏꯅ ꯇꯧꯊꯣꯛꯂꯤꯕ ꯊꯕꯛ ꯉꯁꯤ ꯐꯥꯎꯕ ꯁꯔꯀꯥꯔꯅ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯂunteer ꯁꯥꯏꯠꯇꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯁ ꯑꯦ ꯅꯥꯒꯥ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯄꯅꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯆꯪꯕꯁꯨ ꯌꯥꯏ ꯁꯔꯀꯥꯔꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯅꯈꯣꯏ ꯇꯨꯝꯃꯒ ꯂꯩꯒꯅꯨ ꯐꯝꯃꯒ ꯂꯩꯒꯅꯨ ꯅꯪꯒꯤ ꯁ꯭ꯇꯦꯇꯁ ꯅꯪꯒꯤ ꯆꯤꯌꯔ ꯅꯪꯒꯤ ꯐꯝꯐꯝ ꯀꯟꯅꯅꯕ ꯋꯥꯈꯟꯗꯨ ꯊꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯀꯃꯥꯏꯅ ꯀꯟꯖꯦꯔꯥ ꯀꯃꯥꯏꯅ ꯄ꯭ꯔꯖꯥꯕꯨ ꯑꯩꯈꯣꯏ ꯂꯩꯌꯦ ꯍꯥꯏꯕꯒꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯦꯁꯨꯔꯦꯟꯁ ꯀꯃꯥꯏꯅ ꯄꯤꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯈꯜꯂꯦ ꯍꯥꯏꯔꯒ ꯅꯈꯣꯏ ꯈꯣꯡ ꯊꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯤडियाꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏꯕꯨ ꯈꯪꯍꯟꯖꯕꯅꯤ